ꯄꯥꯎꯆꯦꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯨꯄꯥ ꯀꯣꯇꯤ 2.5 ꯍꯦꯟꯕꯒꯤ ꯂꯟꯊꯨꯝ ꯑꯪꯍꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯁꯤꯡꯗ ꯂꯩꯕ ꯐ꯭ꯂꯣꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯐꯥꯔꯝ, ꯍꯤꯜ ꯔꯤꯖꯣꯔꯠ ꯑꯦꯟ ꯅꯔꯁꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯥꯟꯇꯤ ꯂꯩꯀꯣꯜꯒꯤ ꯂꯨꯄꯥ ꯀꯣꯇꯤ 2.5 ꯍꯦꯟꯕꯒꯤ ꯂꯟꯊꯨꯝ ꯃꯥꯡꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯜ ꯔꯤꯖꯣꯔꯠ ꯑꯦꯟ ꯅꯔꯁꯔꯤ ꯍꯥꯏꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤ ꯏꯪ 2006ꯗꯒꯤ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯁꯤꯡꯗꯒꯤ ꯑꯥꯔ.ꯀꯦ. ꯑꯣꯡꯕꯤ ꯁꯣꯕꯤꯗꯥ ꯗꯦꯕꯤꯅ ꯆꯂꯥꯏꯕꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯂꯧ ꯄꯔꯤ ꯑꯅꯤ ꯄꯥꯛ ꯆꯥꯎꯅ ꯇꯧꯔꯤꯕ ꯐꯥꯔꯝ ꯑꯁꯤꯗ ꯑꯖꯥꯂꯤꯁ ꯑꯃꯁꯨꯡ ꯀꯦꯃꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩ ꯃꯈꯜ ꯑꯁꯤꯒꯤ ꯃꯆꯨ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗꯒꯤ ꯂꯩ ꯃꯈꯜ ꯑꯅꯤ ꯑꯁꯤ ꯄꯨꯁꯤꯜꯂꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯐꯥꯔꯝ ꯑꯃꯁꯨꯅꯤ꯫ ꯃꯇꯝ ꯑꯃꯗ ꯐꯥꯔꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃꯗꯤ ꯃꯃꯤꯡ ꯂꯩꯕ ꯐꯖꯈ꯭ꯔꯕ ꯐꯥꯔꯝ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯄꯤꯒꯤ ꯃꯣꯡꯁꯣꯡ ꯑꯣꯏꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯐ꯭ꯂꯣꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔꯕꯨ ꯄꯥꯝꯖꯕꯁꯤꯡꯅ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕ ꯐꯥꯔꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯥꯔ.ꯀꯦ. ꯑꯣꯡꯕꯤ ꯁꯣꯕꯤꯗꯥ ꯗꯦꯕꯤꯅ ꯍꯥꯏ, ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯥꯔꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯇ ꯅꯠꯇꯅ ꯃꯇꯝ ꯆꯥꯅ ꯁꯦꯟꯅꯕ ꯉꯝꯗꯕꯗꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯃꯃꯜ ꯇꯥꯡꯕ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯂꯩ ꯃꯈꯜ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯖꯥꯂꯤꯁ, ꯀꯦꯃꯦꯂꯤꯌꯥ, ꯔꯣꯁ, ꯆꯝꯄ꯭ꯔꯥ, ꯀꯣꯝꯂꯥ, ꯃꯧꯁꯥꯝꯕꯤ, ꯍꯩꯔꯤꯕꯣꯞ, ꯄꯨꯡꯗꯣꯜ ꯍꯩꯅꯧ, ꯂꯤꯆꯤ, ꯀꯝꯐꯛꯇ, ꯖꯨꯅꯤꯐꯔ, ꯒꯣꯜꯗꯟ ꯄꯥꯏꯟ, ꯂꯟꯗꯟ ꯄꯥꯏꯟ, ꯄꯦꯟꯁꯤꯜ ꯄꯥꯏꯟ, ꯑꯦꯔꯦꯀꯥ ꯄꯥꯝ, ꯑꯪꯒꯨꯔ, ꯁꯦꯝ, ꯆꯤꯀꯣ, ꯁ꯭ꯇꯥꯔ ꯐ꯭ꯔꯨꯠ, ꯍꯩꯀ꯭ꯔꯨ, ꯑꯦꯄꯜ, ꯕꯦꯔꯤ, ꯀꯁꯇꯔꯗ ꯑꯦꯄꯜ, ꯆꯤꯅꯥ ꯔꯣꯁ, ꯀꯦꯛꯇꯁ, ꯅꯥꯒꯦꯁꯋꯔ, ꯀꯥꯃꯤꯅꯤ ꯀꯨꯁꯨꯝ ꯑꯁꯤꯅꯆꯤꯡꯕ ꯐꯥꯔꯝ ꯑꯁꯤꯒꯤ ꯂꯩ ꯎꯍꯩ ꯄꯥꯝꯕꯤ ꯀꯌꯥ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯐꯥꯔꯝ ꯑꯁꯤꯒꯤ GI ꯄꯥꯏꯞ, ꯋꯥꯇꯔ ꯄꯝꯞ, ꯋꯥꯇꯔ ꯄꯥꯏꯞ, ꯒ꯭ꯔꯥꯁ ꯀꯇꯔ, ꯁ꯭ꯄꯦꯌꯔ, ꯑꯥꯏꯔꯟ ꯇ꯭ꯔꯣꯂꯤ, ꯀꯨꯀꯤꯡ LPG ꯁꯤꯂꯤꯟꯗꯔ, ꯀꯨꯀꯤꯡ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ, ꯆꯦꯟꯁꯣ ꯑꯥꯏꯔꯟ ꯀꯇꯔ, ꯋꯨꯗ ꯄ꯭ꯂꯥꯅꯔ, ꯏꯟꯚꯔꯇꯔ ꯕꯦꯇꯔꯤ, CCTV, ꯑꯥꯏꯔꯟ ꯔꯣꯗ ꯀꯌꯥꯁꯨ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯐꯥꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯨꯄꯥ ꯀꯣꯇꯤ 2.5 ꯍꯦꯟꯕꯒꯤ ꯂꯟꯊꯨꯝ ꯃꯥꯡꯂꯦ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯏꯁꯥꯅ ꯏꯁꯥꯗ ꯊꯕꯛ ꯄꯤꯖꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯊꯕꯛ ꯐꯪꯗꯕꯁꯤꯡꯕꯨ ꯊꯕꯛ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯣꯏꯗꯣꯛꯅ ꯐ꯭ꯂꯣꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯍꯣꯔꯇꯤꯀꯜꯆꯔꯕꯨ ꯄꯥꯝꯖꯗꯨꯅ ꯂꯤꯡꯈꯠꯂꯤꯕ ꯐꯥꯔꯝ ꯑꯁꯤ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯤꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯃꯥꯡꯈ꯭ꯔꯤꯕ ꯂꯟꯊꯨꯝꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯐꯥꯔꯝ ꯑꯁꯤꯕꯨ ꯍꯤꯡꯍꯟꯕꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯕꯣꯝꯅꯆꯤꯡꯕ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯍꯟꯗꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯇꯣꯞ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗ꯭ꯔꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯁꯤꯡ ꯈꯪꯗꯕ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕ, ꯌꯨꯝ 5,000ꯒꯤ ꯃꯊꯛꯇ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯆꯞ ꯆꯥꯅ ꯁꯤꯟꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯛꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯥꯖꯤꯜꯂꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯔꯣꯜ ꯀꯌꯥ ꯆꯣꯡꯊꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜ ꯉꯥꯛꯄꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯀꯌꯥ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯚꯥꯔꯠ ꯊꯨꯒꯥꯏꯅꯅꯕ ꯑꯇꯝꯅꯅ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯄ ꯉꯝꯈꯤꯗꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕꯒꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯁꯛꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯈꯤ꯫ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤꯕꯗꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯒꯨꯝ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯥꯔꯦꯟꯁꯝ ꯇꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ,
dugan amadi imung kaya da nongmai sinaduna sel thum lut tawduna lawkiba kaya thorakli masida natna miyoi kaya nongmai kaptuna hundok lambagi matakda khudakta nongmai na kaptuna sokalava miyoi kaya amasu laphang kaya da thamlamba thengnari masina loidri lamdam asigi miyoi kaya gi bayumda nongmai kapsin ba amadi thongal da bom thamjilamba singba kaya amasu leptana satharakli hariba aina jadaba thawong sing asi miyoi kaya gi makuda nongmai amadi bom na singba yamna laina fangbadagi khulai sing asi sinaraga mi hatpa namduna sel khaiba nongmai na kaptuna sokalaba matungda miyoi kaya hundok lambagi thawdok asi thorakpani haiba yai Waiba pibum asina samasa sigi law and order ase kanghong saibagum chap manare aina yadaba mongda nongmai amadi bom top manipurda asugi matik laina fangbagum tawrakliba ase kanana thogan mano haiba sigi maramda manipur lekhang ni yangsinre loidan lakotpam thokpa ain gi waiba thabagamata lakotana lerakpadagi manipurda gun culture ase satharapagi maramama oirakpane hene kiningai waribadi manipurda khulai paiba geng khutpu kaya mathang mathang lingkanarakpa yabagi akiba ama lerakpagum tawriba asene masina nongmai ki mateng sin atuna hadingba miwai yamna laina hatnanaba hatnamba satharakpa yabagi akiba lei pumnamak nongmai sin atuna sakti painada pohodarakpa nongaina daba miwai kya nongmai sin atuna aronba hatbagi mihata hatbagi kya loinaiba leitana satharaka drahaibagi akiba adu haujik leire maduna kanglu ki irang manipur lekang loisana bahonadana yamna komna leibagum tawringai jeraga sida nongmai yamati bomna singba khulai sing aina yadaba mongda yamna laina fanglakpadagi atoba mayon amada chatkiduna manipur asi nongmai bom top sinaduna mihat mipuna thallaba lamdam ama oirakpa yabagi fiumda leibagum tawre masida yamna nungaingai oribadi inkhalakliba wakal mafung phadriba laiklaisu mafung phana tamdriba tungi yumbirel oihaugaduriba aikoigin haron singi makoda irai laina takiduna atopa lambida sarkigadra haibasini hiramasigi matangda manipur lengana lokotpam thokpa Thabak sing lakotuna tunggi yumbirel oihaugaduriba aikoigin harol sing asumba lambida chalanana bahonaba chungani makatarakwa atopa pauda Palestine refugee gi Indiana dollar million $2.5 tengbangre Indiana UN Agency for Palestine refugee gi dama US dollar million $2.5 tengbangre India gi tengbang adu UN agency gi megadi gi taramna okre United Nations Relief and Work Agency for Palestinian refugee asi lising amaga sampan yang kai dagi thabak tawba hawraki masna register dawraba Palestinian refugee singda hakthingna mateng pangduna lagle thabak asta sisinari pa senfam sing asi UN member state singna voluntary oina futhokna ba senfam na chalai tuna lakpane India ge maikai dagi hawki baning thauka ban numit da sahi gi contribution oina senba sahi lisingani kulumdoi kungamari dollar million manga pigan han lauthoki bagi han basaruk dollar million ani makai asi piki bane masina gaza da UN agency na paikaliba Palestine refugee singi thabak thorum singda mateng oiragani India gi contribution asi Palestine da India gi representative oiriba director of partnership department of external relations of UNRWA Renu Uradhav na kusina kibani UN agency asi ahokiba October tariyat gi Israel amasong Hamas gi matakda kuthokna kiba asidagi gaza da leriba Palestinian misam lakya da tangai fadna changba polam mamadi service phangna na bahona bada awaba kaya mayong natuna lagli aroibeda content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak pathaga jari channel asina tomda kana badi subscribe tobi business subscribe tobi romoloinana like and share to busuka wi kanuk namak po amaghanna thaga jari